Manipur State Legal Services Authority MASLSA amadi High Court Legal Services Committee amasung District Legal Services Authorities kapunna khutsam naduna ahumlak suba oina National Lok Adalat ki thauram Manipur gi district khudingmakta pangthokre Imphal East amadi Imphal West ki oina Lamphel Court Complex ta pangthokhiba ahumlak suba oina National Lok Adalat ki thauram aduda High Court of Manipur gi Justice A Bimol Justice A Kunishwar Sharma amasung MASLSA gi Member Secretary Alex Muivana Luchingba Kangbu amana laktuna yengsinki amadi Lok Adalat aduda Waroisin Purakkhre mioising da yanache khutsin aduna thagatpa phongdokhi khongcha daduga mari leinana Justice A Bimol na haikibada Manipur da homlak suboina National Lok Adalat ki thoram asi Manipur da khakta natana India gi state khudingmakta pangthoknari Manipur gi oina su magi district court singda pangthokli Lok Adalat asina case loisindriba sing mapung oina pre litigation haina khangnaba case amadi case tawnaduna makha chathariba amadi Waroisin puraktriba case sing asi nakalani gi mihut singa faminaduna araiba mongda Waroisin purakpa yahali haike ngasige National Lok Adalat aduda Manipur pumbagi oina punba case listing ahunga chamanga marifutara manga chahi sida loishina ba pandam thamli Imphal West amadi Imphal East ki oina punna case chaniga marifutara nipan Waroisin purakpa ngamkhibaga loinana apunba senfam lupa crore mari lakh humfumapan Lising kuntramathoi ga chamri taramathoi khungotpa ngamkhi Waroisin purakpa ngamkhidaba lemhauriba case sing chahi sigi December 16 da pangthokadoriba marirak suba National Lok Adalat asida wayen ba ngamna ba honari National Lok Adalat asina miyam gi damaktadi yamna kanaba ama oibata natana masida ukin yaude sel changde matam su changde yanadaba ani gi marakta araiba mongda yasinaba purakpa ngamhali loinana Lok Adalat asida Waroisin Purakkhre ba yanakhraba matung makhata na yaningde haina court ta satuna appeal toba yade Lok Adalat asina roiba wayen oigadoribani Lok Adalat sigi kana basi mioi khara yena ba chaye na ba leiba dispute leiba sing koi case to driba kangbu koi na pre litigation ne khangai haiba mayam singnasi aduga case to naradana court pending leiba aduga mayam chichu party ni sina koi gi chaye na basi koi yanazarage na hairagadi sigi Lok Adalat sida la aga koi na mabani gi yanadaba court singdu phasana nangna ba matonga koi nangnaba koi Lok Adalat chi judge oribana tra retire judge ama lama amasung social worker ama haiba ohum sina koi gi sema kanda Lok Adalat sigi mamang seja hanaliba yedaliba moi litigan singsi la aga tatraga chaye riba la aga na moi yana ba ma propriya